UNC na ikoi Nagana peace pamliba asibu lawsinba haitadana asonbani haina urabadi aikoi su lambi atopa yengbe yai NIA da yamna sinaningladi karigi May 3 2023 dagi hawrakiba mihan mipun asi NIA da sinadribano Manipur government na michang mikhai gi thabak tawbasi lepu Naga gi lam amasung Naga mioi amada treat Taurabadi Naga miyam da yeknabani haina lawgani haina United Naga Council na phongdokre Manipur da thokliba thokdok khudingma NIA da adumak sinaduna laigadawribra haina tangkhul Naga foothills na Manipur government na question tawrakli legal process bu political gi khudong chaba lawnaba tawroidabani asangka sar gi mathakta FIR paliba dusu withdraw tawgadabani haina CSO asina makha tari Mostavana ceasefire gi wafam kakthakre US Israel gi mathakta laman khumnaba khali Mayai lepa laiba anina Tehran da United States ka oithokpa yaba ceasefire amagi natraga umkhanaba hanthanabagi wafamsing adu Iran gi Supreme Leader Mustafa Khamenei na kakthakre haina senior Iranian official amana laiba punumita haikre haina Pauge agency Reuters na phongdokre Khamenei gi ahanba foreign policy session da US amasung Israel gi mathakta laman khomnabagi mahaki firef yamna kalli amasung hakchili haina official aduna haiki adumoinamak session adu Khamenei masamak saruk yakhibra haibadi mangna mayek sengna haikide Khamenei na mahak hawkiba matung mahaki ahanba statement talana sida sikibasing adugi laman khomnaba wasaki amasung Iran na makhoi yeknaba adudagi compensation fangadabani haiki madu karigumba taw haiba yadrabadi Iran na makhoi gi assets sing loksingani natraga Maduga cham manana makhoi adubu mang takhangani haina mangna haiki Mei Houre sing adugi ai gi laman khumba ikhoina kaidongaida kawri haina mangna haiki February 25 da US Israeli air attack na mahaki mapahat khiba duda mahaksu sathina sokhiba dugi matung medical gi layeng chathanabagi damak Khamenei Russia da pukhiramba yai masagi chei 53 suraba cleric adu Russia gi President Vladimir Putin na masamang na medical gi layeng pinaba khut lanthoklakiba matung Moscow da chatkre haina Kuwaidagi Kuwait ki pauche lay jarida gi pau amana haiki President Vladimir Putin na Iran gi President Masoud Pezeshkian anda telephone tawrikiba matung sagolsen numita Khamenei Russia gi military plane amada Moscow da paikre haina pau adu na haiki adubu Russia na pau adu chummi haiba yakide natraga pau adu lalisu haikide TASS News Agency da wangang bada Russia gi Presidential Press Secretary Dmitry Peskov na asigumba pau mising gi matang da ikhoina kaidongwai da mod pide haiki Leibak ki anauba Supreme Leader Mustafa Khamenei na magi asokpa singidamak laing lawri haibagi pausing adu anauba psychological war amani haina Russia da Iran gi ambassador Kazem Jalali na haiki Iran gi luching masing na chenbagi amasung shelter singlot pagi mathau tadi makhoi gi mafam di miyamga loinana street singdani haiki Iran drone singna Baghdad US Embassy Hotel oil field attack tawkre Iraqi konung Baghdad ngasi anganbada drone sing na US Embassy amasung hotel ama target tawkre khathangba Iraq ta laiba Mastun oil field aduda su attack tawrakre haina Iraqi Armed Forces ki Commander in Chief ki wangangloi aduna phongdokre Baghdad ta laiba US Embassy da target tawnaba drone marina hotnaki haina maming pandaba security likhul amana Safak News Agency da haiki haina Anadolu Agency ki pauna haiki Iraqi Air Defense signal drone pumnamak adu makhoi gi target sing yodringagi mamang da thatkre amasung kapthakre haina report aduna makha taki drone ama adubu Nura Street ta taki atopa amana Green Zone manung da laiba embassy adugi manakta taki Al Jazeera gi report amagi matung ina rocket singi achoba wave amana Baghdad airport manakta laiba America military facility amada panki masigi mamangda Saudi Arabia da Ministry of Defense na kingdom adugi nongpok thangba sarukta unmanned aerial vehicle kayamuk neutralize tawkre haiki maraksi da United Arab Emirates na Fujairah oil John amasung sa gas field da drone attack sing chathakibagi matung tongan ba mai chakhibagi maram singdagi makhoi airspace matam kharagi oina thingjinki wangna umkhanarakliba fibam asida United Arab Emirates ki President Mohammed bin Zayed Al Nahyan ngarang regional gi oirakliba fibam adu review tawnaba Saudi Arabia gi Prince Mohammed bin Salman bin Abdulaziz Al Saud Crown Prince amasung Prime Minister ga telephone da warisanaki haina Gulf News na haiki UAE na India macha taraga mapan fakre West Asia ge umkhannaringe chero asida miyam da chamamnaba amasung lana cholhanba yaba video sing thagatli haibagi maralda India macha taraga mapan UAE na fakre Emirates News Agency WAM na Thadorakle world amada Middle East da hojik chawna umkhannaringe chero asida India macha taraga mapan yauna miyoi kunthraga manga na miyamda chamam nahanba video amasung content online sing thadokhi UAE ge Attorney General Dr. Hamad Saif Al
Samsina mara leiraba miyoising group ani khaidokutuna trial chathanabagidama khangankhre hairi ahanbagi oina miyoi tara hana trial chathanaba yathang pikibaga loinana miyoi kungamanga gi maming kona lauthokibani leiba aduda hojik ngak sengi akanba section tharangsing paikhalingai cherak asida social media da miyamulana lamjing bayaba amasung akiba piba yaba video sing thagalakpa yengsinabagi khongthang sing lokhatuna lakhibani UAE gi authority sing leiba adugi security environment ta akaiba pirakpa yaba amasung miyamdalana lamjing bayaba digital content sing yengsinbagi khongthang gi saruk ama oina miyoi sing adu fakhibani Israel gi thawin sindagi US na Iran da lan kaihobani joken US na akan aring singduna Iran gi mathakta landa duna West Asia da tangdu leita dabagi fibam mayok na haliba asi Israel gi thawin sinani haina US National Counter Terrorism gi director oina Donald Trump administration dagi tokraba joken na fongdokre US President Donald Trump na Iran gi mathakta landariba asi da mahna saugatte haina fongdokpaga loina na lana sida America gi tongjaba suklei leite lana si Israel gi thawin sina chathar bani haina so fongdoki National Counter Terrorism Center gi director ama oina joken gi thodang ase leiba aduda terrorist ki kihan khangalakpa sing masak khangdokpa amasung madubu thingnaba US intelligence body da pautak pibani haiki joken na thamlakiba warol amada Iran na US ta kihan khanganba amasung singnarakpagi mami amata leikhide amasung hauzik thengnari balan asi matik mayai leiraba America bul Lovi tawduna Israel na akanba pressure pibadagini joken na Donald Trump administration dagi Tokpagi cherol pisiladuna mahangna kaidonungda US na Iran gi mathakta military campaign chathabada saugatte amasung Trump administration gi khongthang asi afaba sunatte haiki Israel gi airstrike da Iran gi top security official Ali Larijani sikre US na ground truth thajilaklabadi atopa benam ama mayoknagani Iran Israel gi airstrike da Iran gi top security official Ali Larijani hatkre haina Israel gi defense minister Israel Katz na fongdorakre Defense Minister Israel Katz ki office na thokpa cherol amada hokiba hing amagi landada Iran gi top security official Ali Larijani amasung Vasis commander Golam Reza Soleimani malengi lemai dagi muthatpa ngamkhibani hari Israel gi media nu reporter rikhibada Israel gi landada sikre hariba Ali Larijani Iran gi Supreme National Security Council gi luchingba oibada natuna West Asia gi lana sida achoba thodang doriba misak amani hari ki Israel gi air strike na Ali Larijani hatkre haina fongdorakpa leiragasu Iran gi authority gi maikai degi di karigumba amata hojik fawba fongdorakpa leitri Israel na Ali Larijani hatkre haina fongdokraba matungda Iranian state media na Ali Larijani gi khutna iba note ama fongdoraki Ali Larijani gi araiba post adu ma gi X account ngasi ayuki pung 8 da thadorakibani Ali Larijani na khutna iduna thadorakiba cherol aduna Iran gi navy gi araiba mathau mangam pangthokpagi thoramda Leibaki dama kathokraba singbu ikai khumnaba utuna thadorakibani karigumba Ali Larijani sikre haibasi tasengba oiba taragadi hojik thengnariba US Israel amasung Iran gi lan asida Supreme Leader Ali Khamenei hatkrabagi matungda sikhiba khwaidagi senior oiba Iranian official Ali Larijani na oigadawribani Ali Larijani US amasung Iran ahan balandaba hoba numita hatkraba hanagi Supreme Leader Ayatollah Ali Khamenei ga khwaidagi naknaba miyoi ama oibada natana hanagi nuclear negotiator suni Ali Larijani hatkre haina Israel na fongdoktringagi mamangda US na Ali Larijani yauna Iran gi makok thongba military amasung intelligence official taragi mari makong takpa ngambada US dollar million tara mana pigani haina lauthokpasu leikrabani nakal amarom da US na Iran da makhoi gi lanmi thajingani haina fongdorokpaga mari leinana karigumba US gi lanmi singlana sida thajilaklabadi atopa benam ama mayoknaragani haina su Iran gi senior official singna section warol thamnakre Iran ki Deputy Foreign Minister Said Khatibzadeh na Sky News ta piba interview amada Vietnam da thokiba thodok sing adu ningsingu amadi munna nainau haina fongdokpaga loinana America gi lanmi singna Iran da thajilaklabadi Vietnam da thokiba thodok singa cha manaba thodok mayoknagani haiki BJP na saugotpa independent miref ta bot piruba Congress MLA ahum tan thokre Rajya Sabha mikhalda BJP na saugotpa independent miref Dilip Reda Bot piruba Orissa gi Congress MLA ahum party asina tanthokre Orissa da opposition oriba Congress party na thokpa cherol amada MLA ahum asina Rajya Sabha gi mikhalda BJP na saugotpa independent mirep asibu mikhalda mai pakhanabagi damak Congress ki wakhalon tungoina duna bot pibagi damak party asidagi tanthokibani hairi Congress party na tanthokraba MLA ahum adudi Sanakemudi constituency gi MLA Ramesh Chandra Mohana constituency gi MLA Dasarthi Gomango amasung Barabati Kataki MLA Sofia Fidosni Congress Party na thamlakiba warol amada ngarang pangthokiba Rajya Sabha mikhal gi bot thadanabada MLA ahum asina BJP na saugotpa independent miref Dilip Reda
ꯚꯣꯠ ꯄꯤꯈꯤ꯫ MLA ꯑꯍꯨꯝ ꯑꯁꯤ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯎꯔꯤꯁꯥ ꯀꯣꯡꯒ꯭ꯔꯦꯁꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯕꯨ ꯊꯧꯑꯣꯏꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯅꯦꯁꯟ ꯑꯁꯤꯕꯨꯁꯨ ꯊꯧꯑꯣꯏꯗꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈꯤ꯫ ꯁ꯭ꯇꯦꯠ ꯀꯣꯡꯒ꯭ꯔꯦꯁ ꯃꯤꯗꯤꯌꯥ ꯁꯦꯜꯒꯤ ꯆꯦꯌꯔꯄꯔꯁꯟ ꯑꯔꯥꯕꯤꯟꯗ ꯗꯥꯁꯅ MLA ꯑꯍꯨꯝ ꯑꯁꯤ ꯄꯥꯔꯇꯤꯗꯒꯤ ꯇꯥꯟꯊꯣꯛꯅꯕꯒꯤ ꯋꯥꯔꯦꯞ ꯂꯧꯈꯤꯕ ꯑꯁꯤ ꯃꯈꯣꯏꯅ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡꯁꯤꯡ ꯑꯗꯨ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗꯅꯤ꯫ ꯃꯈꯣꯏꯅ ꯄꯥꯔꯇꯤꯒꯤ ꯑꯄꯥꯝꯕꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯦꯁꯟ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯕꯅꯤ ꯍꯥꯏꯅ ꯂꯧꯏ ꯍꯥꯏꯈꯤ꯫ ꯁ꯭ꯇꯦꯠ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯚꯛꯇ ꯆꯔꯟ ꯗꯥꯁꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯔꯣꯜ ꯑꯃꯗ MLA ꯑꯍꯨꯝ ꯑꯁꯤꯅ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯃꯥꯌꯣꯛꯇ ꯄꯥꯝꯗꯕ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ 10th ꯁꯦꯗꯨꯜꯒꯤ ꯃꯈꯥꯗ MLA ꯑꯍꯨꯝ ꯑꯁꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗꯒꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯅꯕ ꯇꯛꯁꯤꯟꯒꯅꯤ ꯍꯥꯏꯅꯁꯨ ꯚꯛꯇ ꯆꯔꯟ ꯗꯥꯁꯅ ꯐꯣꯡꯗꯣꯛꯈꯤ꯫ MLA ꯑꯍꯨꯝꯁꯤ ꯅꯠꯇꯅ BJPꯒꯤ MLA 9ꯁꯨ BJPꯅ ꯁꯧꯒꯠꯄ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯃꯦꯔꯦꯞ ꯗꯤꯂꯤꯞ ꯔꯦꯗꯤꯒꯤꯗꯃꯛ ꯚꯣꯠ ꯄꯤꯈꯤ꯫ ꯚꯣꯠ ꯇꯝꯄꯥꯛꯀ ꯂꯣꯟꯅꯕ BP-19 ꯅꯥꯝꯂꯤ ꯃꯤꯟꯗꯥ ꯈꯨꯟ ꯃꯅꯥꯛꯇ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 5ꯗ ꯌꯥꯋꯂꯣꯏꯒ ꯀꯥꯞꯅꯈ꯭ꯔꯦ꯫ KNF, PDF ꯃꯔꯤ ꯁꯤꯔꯦ, ꯈꯨꯠꯂꯥꯏ ꯈꯔ ꯂꯧꯈ꯭ꯔꯦ꯫